Hello guys, welcome back to my channel. Ngasidi Lotus Temple ꯆꯠꯄꯒꯤ vlog matek ama hapjage. We walk later ba. Professional Reliance House later. Main road. Matek man. Fazay sine na. Ngasaydagi namisi metro station mathaktani. View se yamna fazadana ngasaydagi namme building ase sumaina yamna wangna sauna sumaina loinamang lei aduga makhagi leiribo auto nungto haibidi gari vehicle singse ngasaydagi sulep te yamna chilli makon jidi yamna di hawe te ngasaydagi khong lei se thalai ra Delhi Metro Sikandarpur ha ai office upload tawe aduna bhai wifi ki do net am tai ba ha video sang tadi minit kuthang thang do male oi 1 GB ka hen mane mai Magenta line tong na ki video se di khandra songkan da sat tara sigi khong ma khong se da sat to ba mi ya me he set Magenta line asa di sat paloi dre Yamni ki kuch gimbal do pa ne noi na elevator lega sorry escalator hai bane koi udai di ha center line yo ra so we sang ni asunik na ngam yang bisa om ni ha mantek lâu ni ha kol la kan ja se do kol la mung la to long la ke le nang ngaro ita diga ke le ngam thu di thu re nik ka dal lo nang gu mandre mo tam a khulu de mo ground tau dei ni ha sikam ru mo to platform number 3 da botanical garden om ta gram lagi na ama tungsen hau kara ni am yang na reda Lotus Temple yang besar tore yau tore daw di yare pung taru khakti hangame lo matan nam nadi hasikti Lotus Temple yang bagi ngatam mali cha nai se pung taru khakti entry to ya ni hai tan nang di lange pung kya dai na toro ko do ahum makhai mari ta dore oi sakki no parking koi ba lai yau re lupa yang khai di lo Mayam Lotus Temple gi manung changba haujarakpada ngairi Humang na su loire tawise nungsa su yamna sabanina hobby ga lakpanina maningda su mayam ta chandari hai ga tawramme maningdagi hoi akoi bro ani se blog namme khange mabani gi se adum yenge
ꯃꯐꯝꯁꯦ ꯑꯗꯨꯝ ꯐꯖꯅꯗꯤ ꯌꯥꯝꯅꯗꯤ ꯅꯥꯜꯂꯦ ꯎ ꯄꯥꯝꯕꯤ ꯎ ꯋꯥ ꯀꯩꯀꯩ ꯔꯣꯁꯟꯁꯨ ꯁꯤꯗ ꯐꯣꯇꯣ ꯅꯝ ꯂꯩꯔꯦ ꯑꯩꯗꯣ ꯔꯣꯁꯟꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯁꯤꯗ ꯂꯩꯔꯦ ꯔꯣꯁꯟꯗꯣ ꯃꯥꯁꯨ ꯈꯔ ꯃꯇꯦꯛ ꯃꯇꯦꯛ ꯈꯔꯗꯤ ꯅꯝꯃꯤ ꯕ꯭ꯂꯣꯛ ꯑꯣꯏ ꯐꯣꯇꯣ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ sida ure lotus temple do sida leire yam phajai manak naksilakpasida mi singsu yamnadi loinamak sure angang ahan loinamak video se round amtang 360 degree dam namjaki ke loinamak suna yaunaba blog hai bhai maning da photo su nam nai ning dio mu charake mayam yengbiu chelai ra fazare dum mi ju ja palepte ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯃꯤꯁꯦ ꯃꯇꯦꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡ ꯈꯔ ꯆꯪꯉꯛꯑꯦ ꯑꯗꯨꯝ ꯈꯔ ꯌꯧꯁꯤꯜꯂꯦ ꯃꯅꯤꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯐꯖꯩ ꯃꯅꯤꯡꯁꯦ ꯑꯗꯨꯝ ꯌꯥꯝ ꯄꯥꯛꯑꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯧꯔꯝꯗꯥꯏꯒꯤ ꯑꯗꯨ ꯃꯇꯦꯛꯇꯣ ꯅꯝꯖꯔꯛꯑꯒꯦ ꯑꯃꯨꯛ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯉꯥꯛ ꯑꯗꯨꯝ ꯃꯌꯥꯝ ꯐꯖꯅꯒ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯃꯅꯥꯛ ꯑꯃꯨꯛ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯑꯦ ꯉꯁꯥꯏꯗꯨꯗꯒꯤ ꯁꯤꯠ ꯌꯥꯝꯅ ꯅꯥꯜꯂꯦ ꯌꯦꯡꯕꯤꯌꯨ ꯂꯝꯄꯥꯛ ꯑꯁꯦ ꯌꯥꯝꯅ ꯐꯖꯅ ꯊꯝꯃꯦ ꯇꯞꯅ ꯇꯞꯅ ꯅꯝꯖꯔꯛꯀꯦ ꯌꯥꯝ ꯇꯞꯅ ꯌꯦꯡꯕꯤꯌꯨ ꯁ꯭ꯂꯣꯗ ꯈꯔ ꯅꯝꯖꯔꯛꯀꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯌꯥꯝꯇ ꯂꯥꯛꯑꯦ ꯂꯔꯞ ꯅꯥꯄꯤ ꯀꯔꯤ ꯀꯔꯤꯁꯤꯁꯨ ꯐꯖꯅ ꯁꯦꯡꯉꯒ ꯊꯝꯃꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯎꯔꯦ ꯑꯗꯨꯝ sida yausillee mathaktasu makhadasu mayam lengnare mi sidasu mayamta lae ahan angang lon sure foreigner ani amasu yaure aidi ure sida leire hojikti lae khomuk longthore sendan sida hapaga lae sigi manung sida amuk songura mayam chiti lotus temple to sida leire namaktada ꯍꯧꯖꯤꯛꯇꯤ ꯆꯪꯉꯨꯔꯅꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯃꯤ ꯃꯌꯥꯝꯇ ꯑꯃꯁꯨ ꯐꯣꯇꯣ ꯄꯤꯛꯆꯔ ꯀꯩꯀꯩ ꯃꯌꯥꯝꯇ ꯂꯧꯅꯔꯤ ꯆꯪꯕ ꯍꯧꯔꯦ ꯁꯤꯗ ꯁ꯭ꯇꯤꯌꯔ ꯀꯥꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄꯥꯏꯔꯒ ꯂꯥꯛꯄ ꯆꯄꯜꯒꯤ ꯈꯥꯎꯗꯣ ꯁꯤꯗ ꯊꯝꯃꯝꯒꯗꯕ ꯑꯗꯨ ꯊꯝ ꯂꯣꯏꯕꯒꯅꯤ ꯁꯤꯗ ꯀꯥꯟꯅꯔꯛꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯀꯥꯔꯛꯏꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯩꯁꯤꯡꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯂꯩꯅꯣꯗꯤ ꯈꯪꯗꯦ
ꯀꯃꯦꯟꯗ ꯃꯦꯟꯁꯟ ꯇꯧꯕꯤꯔꯝꯃꯣꯕ ꯁꯤꯒꯤ ꯂꯩꯁꯦ ꯀꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯃꯌꯥꯝꯗꯤ ꯊꯥꯔꯤ ꯁ꯭ꯋꯥꯏꯗ ꯒꯝꯂꯥ ꯄꯣꯠ ꯈꯨꯊꯥꯁꯦ ꯑꯅꯤꯒ ꯐꯣꯇꯣ ꯅꯝꯅꯕ ꯂꯥꯛꯅ ꯍꯧꯔꯦ ꯁ꯭ꯋꯥꯏꯗ ꯁꯣꯔꯤ ꯃꯁꯛ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯃꯌꯥꯝ ꯌꯥꯎꯅ ꯂꯣꯏꯔꯦ ꯃꯇꯝ ꯁꯤꯅꯤ ꯉꯁꯤꯒꯤ ꯂꯣꯇꯁ ꯇꯦꯝꯄꯜꯗꯣ ꯁꯤ ꯂꯩꯔꯦ ꯃꯤꯗꯤ ꯐꯖꯅꯗꯤ ꯆꯠꯅꯔꯦ ꯁꯤꯅ ꯃꯅꯨꯡꯒꯤ ꯀ꯭ꯂꯣꯁ ꯑꯞ ꯚ꯭ꯌꯨꯗ ꯁꯤ ꯂꯩꯔꯦ ꯔꯣꯁꯟ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯐꯣꯇꯣ ꯅꯝꯃꯟꯗꯅ ꯆꯩꯔꯛꯇꯅ ꯂꯣꯏ ꯂꯥꯛꯅꯔꯦ ꯇꯣ ꯑꯥꯗ ꯒꯦꯠ ꯃꯇꯝ ꯂꯣꯟꯕꯁꯨ ꯂꯣꯏꯔꯦ ꯄꯨꯡ ꯀꯌꯥꯅꯣ 6ꯂ ꯀꯩꯅꯣ ꯂꯣꯜꯂꯦ ꯍꯥꯏꯕꯅꯤ 6:30 ꯇꯥꯗꯣꯔꯦꯃꯦ ꯏꯁꯤꯡꯁꯦ ꯐꯗꯤ ꯐꯖꯩ ꯃꯌꯥꯝꯇ ꯐꯣꯇꯣ ꯅꯝꯅ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯂꯣꯏꯔꯦ ꯁꯤꯅ ꯂꯣꯏ ꯍꯟꯅꯔꯦ ꯏꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯐꯖꯩ ꯃꯊꯛꯇ ꯍꯟꯕ ꯌꯥꯔꯦ ꯁꯣ ꯋꯥꯗꯤ ꯀꯌꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯅꯝꯃꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯥꯁ ꯇꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯍꯟꯅꯔꯦ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯍꯜꯂꯅꯤ ꯁꯕꯖꯦꯛꯁꯤꯗ ꯑꯉꯥꯡ ꯃꯆꯥꯁꯨ ꯃꯌꯥꯝ ꯂꯩꯅꯔꯦ ꯃꯤ ꯑꯇꯩꯁꯨ ꯃꯌꯥꯝꯇ ꯂꯩꯅꯔꯦ ꯐꯣꯇꯣꯁꯨ ꯃꯌꯥꯝ ꯅꯝꯅꯔꯤ ꯔꯣꯁꯟꯁꯨ ꯁꯤꯗ ꯆꯠ ꯂꯩꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯇꯝ ꯌꯥꯎꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯛ ꯅꯨꯡ ꯀꯩꯀꯩ ꯇꯧꯕꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯌꯥꯝ ꯆꯥꯎꯋꯦ ꯆꯪꯕꯕꯨꯗꯤ ꯑꯝꯇ ꯌꯥꯗꯕ ꯇꯧꯔꯤꯁꯦ ꯇꯋꯥꯔ ꯑꯃꯁꯨ ꯂꯩ ꯁꯤꯗꯒꯤ ꯖꯄꯟꯁꯤꯅ ꯀꯂꯦꯛ ꯇꯧꯐꯝ ꯉꯁꯥꯏꯒꯤ ꯇꯣꯀꯟꯗꯣ ꯄꯤꯔꯒ ꯀꯂꯦꯛ ꯇꯧꯔꯛꯀꯗꯕ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯃꯌꯥꯝ ꯂꯧꯅ ꯂꯩꯔꯦ ꯑꯩꯁꯨ ꯑꯝꯇ ꯂꯧꯖꯔꯛꯈꯤꯒꯦ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯇꯜꯂꯛꯑꯦ ꯊꯦꯡꯉꯦꯅ ꯂꯣꯏꯅꯃꯛ ꯍꯟꯅꯔꯛꯑꯦ ꯃꯌꯥꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯥꯗꯗꯅ ꯁꯤꯗꯁꯨ ꯂꯥꯛꯑꯦ ꯔꯣꯁꯟꯗꯣ ꯉꯁꯥꯏꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯁꯤꯗꯁꯨ ꯂꯣꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯂꯥꯁ ꯇꯥꯔꯦ ꯃꯅꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯑꯦ ꯃꯅꯤꯡꯗ ꯃꯤ ꯑꯅꯤꯗ ꯉꯥꯏꯔꯦ ꯈꯔꯗ हल्ले मनिंग से लास्ट होरे सिना हलक्पगी सिक्योरिटीना तालब मतुंग सिदा लोइमा हन्नगरे पुंग 6:30 हेले अदुना याददना हले फोटो नमगे बमता याद्रे सोम नकन्दैसु लाक्नबो यावरे अखोइदि हजिकी मनिंग रोमदो अदुदगी अदुम हले सिदा लैरे ngasi चलुबगी लोटस टेम्पल लास्ट ओइना अमतंग नममगे लोइनमक थोकनरए मनिंगदा परेंग साना साना रोशनसु यावरे मनिंगदा अतै तै सिंगसु लोइनमक सुनरे थोंमिनरे सिदा गेट यावरे ngasai changak thong do adu tapna lae gelom da du ujikti main road ta lae ngasai bakpa lambi do metro bokong na adum chatlani journey se nungdi nungai adum chatpa se Lotus Temple se mi ti yamna adum lambi nakanda su mayam ta leinari hanu phun kal he sai sidi sai da lambi nakanda poche khara di yola lambi sa puche su maning se ngak check tawradi yate phat ka la ga logradi phone ga munradi loira adugi check amumuk tawi khara di wali yogodo basa jam tam na jam la mayam lambi se khara di sange nakanda mayam ta leira chatpase wa donga se le suma sai de gi lakpase kitang dingai re yaudo base war suwana adum
ꯆꯠꯄ ꯇꯥꯕꯅꯤ ꯃꯇꯦꯛ ꯈꯔ ꯃꯑꯣꯡ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗꯣ ꯑꯗꯨꯗꯅꯤ ꯉꯁꯥꯏ ꯂꯥꯛꯄꯗꯣ ꯊꯦꯡꯗꯤ ꯊꯦꯡꯉꯦ ꯌꯧꯁꯤꯜꯂꯛꯑꯦ ꯃꯦꯇ꯭ꯔꯣ ꯉꯥꯛꯇꯪ ꯉꯥꯏꯔꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛ ꯅꯝꯃꯛꯀꯦ ꯃꯦꯇ꯭ꯔꯣ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ ꯑꯃꯨꯛ ꯇꯣꯡꯒꯗꯧꯔꯦ ꯃꯦꯇ꯭ꯔꯣ ꯃꯅꯨꯡꯒꯤ ꯃꯇꯦꯛꯁꯤꯗ ꯂꯩꯔꯦ ꯃꯃꯥꯡꯗꯣ ꯌꯥꯝꯅꯗꯤ ꯆꯤꯜꯂꯦ ꯁꯤꯁꯦ ꯃꯖꯦꯟꯇꯥ ꯂꯥꯏꯟꯗ ꯉꯁꯥꯏꯗꯩ ꯇꯣꯡꯉꯛꯑꯒ ꯑꯥꯗ ꯑꯃꯨꯛ ꯆꯠꯀꯗꯧꯕ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯇꯣꯡꯗꯧꯔꯦ ꯑꯃꯨꯛ ꯃꯤꯁꯦ ꯈꯔꯗꯤ ꯂꯠꯇꯤ ꯃꯌꯥꯝ ꯇꯧꯕꯗꯤ ꯂꯩꯅꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯐꯝ ꯌꯥꯝ ꯇꯥꯡꯉꯦ ꯃꯣꯃꯣꯒꯁꯤꯗꯤ ꯃꯣꯜ ꯑꯣꯏ ꯀꯔꯤ ꯑꯣꯏꯁꯨ ꯌꯥꯝ ꯂꯩ ꯆꯥꯅꯤꯡꯗꯕ꯭ꯔꯥ? ꯑꯩ ꯌꯥꯅꯤꯗ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯣꯏꯅ ꯆꯥꯔꯁꯤ ꯌꯦꯟ ꯑꯣꯏꯅ ꯆꯥꯔꯁꯤ ꯐꯨꯗ ꯇ꯭ꯔꯦꯛ ꯌꯥꯝꯁꯤꯗꯤ ꯉꯁꯥꯏ ꯆꯠꯄꯩꯁꯨ ꯌꯥꯝꯃꯦ ꯌꯦꯡꯉꯣꯅꯦ ꯍꯜꯂꯛꯄꯩꯁꯤꯁꯨ ꯀꯛꯆꯤꯡ ꯌꯥꯝ ꯃꯥꯜꯂꯦ ꯑꯁꯥꯏ ꯋꯥꯏꯁꯤꯗ ꯑꯁꯥꯏ ꯋꯥꯏꯁꯤꯗ ꯀꯛꯆꯤꯡ ꯌꯥꯝ ꯃꯥꯜꯂꯦ ꯍꯜꯂꯛꯄꯒꯤꯁꯤꯅ ꯍꯜꯂꯛꯄ ꯃꯦꯇ꯭ꯔꯣꯒꯤ ꯐꯖꯔꯤꯁꯤ ꯅꯨꯡꯗꯥꯡꯒꯤ ꯃꯦꯇ꯭ꯔꯣ ꯀꯨꯝꯃꯦ ꯁꯥꯏꯕꯔ ꯁꯤꯇꯤꯗ ꯃꯅꯤꯡ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯅ ꯂꯥꯏꯠ ꯃꯌꯥꯝꯁꯦ ꯕꯤꯜꯗꯤꯡ ꯃꯌꯥꯝꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯅꯤꯡꯗꯁꯨ ꯎꯠꯆꯔꯛꯈꯤꯒꯦ ꯁꯦꯀꯨꯔꯤꯇꯤꯗꯤ ꯌꯥꯝꯅ ꯂꯩꯇꯦ ꯑꯗꯨꯅ ꯈꯔꯗꯤ ꯐꯔꯦ ꯁꯤꯗ ꯂꯩꯔꯦ ꯂꯥꯏꯠꯀꯤ ꯃꯉꯥꯜꯁꯤꯡꯗꯣ ꯉꯁꯥꯏꯒꯤ ꯐꯖꯔꯦ ꯃꯌꯥꯝ ꯗꯦꯜꯂꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯕꯤꯌꯨꯅꯦ ꯂꯥꯏꯠ ꯉꯥꯛꯇ ꯉꯥꯏꯈꯔꯦ ꯗꯣꯂꯥꯟ ꯀꯔꯤ ꯀꯔꯤꯁꯤꯡꯁꯤꯁꯨ ꯌꯦꯡꯉꯣ